Manipur News Group 2024 haiba Facebook page amada Manipur Kansi hairabadi Chief Minister Biren amadi mahaki left hand right hand laidiba Minister Loisinba darka lai haina social media da post taropa naha ahum police ki custody da makatana numit mangandigi remand lautakre Manipur da ing tappa puraknaba lengak na kanna hotnari ngai jerakta miyamgi wakal olhanduna nauna irang sagat pa yaba wahaising asi post tawruba Facebook page ki admin oiba naha ahumadu Manipur police na wahang pahong chatanaba phagat kibani hairi adubu makhatana numit mangani remand lautakre hairi miyoising adudi 𝗕𝗚𝗜𝗥𝗘𝗡 𝗦𝗢𝗡𝗏 ꯂꯩꯀꯥꯏꯗꯒꯤ ꯃꯥꯂꯦꯝꯉꯥꯟꯕ ꯂꯩꯊꯥꯡꯕꯝ ꯆꯍꯤ 12 ꯌꯥꯏꯔꯤꯄꯣꯛ ꯂꯩꯔꯣꯡꯊꯦꯜꯗꯒꯤ ꯅꯤꯡꯉꯣꯝꯕꯝ ꯗꯤꯡꯒꯨ ꯆꯍꯤ 12 ꯀꯩꯔꯛꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯊꯣꯡꯒ꯭ꯔꯥꯝ ꯔꯣꯃꯦꯟ ꯁꯤꯡ ꯆꯍꯤ 38 ꯍꯥꯏꯔꯤ Manipur News Group 2024 haiba Facebook page amada Manipur Kansi hairabadi Chief Minister Biren amadi mahaki left hand right hand laidiba Minister Loisinba darka lai haina social media da post taropa naha ahum police ki custody da makatana numit mangandigi remand lautakre Manipur da ing tappa puraknaba lengak na kanna hotnari ngai jerakta miyamgi wakal olhanduna nauna irang sagat pa yaba wahaising asi post tawruba Facebook page ki admin oiba naha ahumadu Manipur police na wahang pahong chatanaba phagat kibani hairi adubu makhatana numit mangani remand lautakre hairi miyoising adudi 𝗕𝗚𝗜𝗥𝗘𝗡 𝗦𝗢𝗡𝗏 ꯂꯩꯀꯥꯏꯗꯒꯤ ꯃꯥꯂꯦꯝꯉꯥꯟꯕ ꯂꯩꯊꯥꯡꯕꯝ ꯆꯍꯤ 12 ꯌꯥꯏꯔꯤꯄꯣꯛ ꯂꯩꯔꯣꯡꯊꯦꯜꯗꯒꯤ ꯅꯤꯡꯉꯣꯝꯕꯝ ꯗꯤꯡꯒꯨ ꯆꯍꯤ 12 ꯀꯩꯔꯛꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯊꯣꯡꯒ꯭ꯔꯥꯝ ꯔꯣꯃꯦꯟ ꯁꯤꯡ ꯆꯍꯤ 38 ꯍꯥꯏꯔꯤ